ngasi phongkiba kanglipaki mera nistagi maruib I pausung khongasaraga Manipur top channel gi maikei miyamda thamjagi ahanbada CSO officing thugaiba mai thaba paumi phuba mahiroi gi office pom pokhahenduna asiba asokpa yohonba yaningde mapi council haukiba February kungo humdoi gi numidang athengbada DM campus ta leiba mahiroi loop amagi office ta bom langsinduna mahiroi ama thawai mangan kiba duga amana sukon kiba thagdokpu Manipur Peace and Integrity Mapi Council Imphal Manipur na yamna kana yaning daba phungdorakli Mapi Council gi Secretary General M Neta na press tharok pasirol asina haribadi thagdo asina punamaki mangjabani tungda asiguma thagdo asi amukhana thogaloidabani loinana UCM Kokomi MAPI gi office mai tharamba amadi thugaibana singba tawramba khwaidigi hena lebak thibu thagdoni masidana tana masalai mi gi office mai tharamba UPF NIPCO Kada Nupi Samas Nongpok Lainga ki office thugai duna amanga thon ki thawdo si miyoibigi lisa nati maramaduna siguma thawdo si na mangjabana tana kari sukana ba puraklo hari Cheol sin hai paumi ama oina leba ki luraba tanpham kaya da thabak tawjari ba paumi Kumar bu tamthina phuri ba phobi ba haibisi malem na satna da ba thawdo ni maramaduna makhatana tawbidana ba haijari Amaramna Manipur Langang su ningthina ngak senduna asiguma thawdo asi makhatana thoondana bu khonabiu amadi mangkiba singasigi texaksu lengana pubiu haibu wapam su thamlakli atop pawmadana RPF ki mapok kumonda pambaina lusingba UNLF na yepa pausal pirakli ngasi pangthok liba Revolutionary People's Front RPF ki nifuga manga suba mapok kumon thoramda pambaina lusingba United National Liberation Front UNLF Manipur gi Department of Publicity gi Media Coordinator Sarai Rongba thoksom na khuyek pi dun thadorak pasirol amana yepa pausal pirakli Serol asin hai RPF ki nifuga manga suba mapok kumon lakpada RPF amati Manipur miyam de yepa pausal pizari hairaduna ireibak Manipur gi ningtamba hanjunanaba RPF na sangshiliba Lanthengshida Thawaina Pontha Pikraba RPF amasung Masigi Lanmi Sanglup People's Liberation Army PLA gi athauba lusingba singamadi ningtam yawol lanmi singi maphamda yawol gi ikai khumnaba pizari amadi RPF na sangshiliba Manipur gi ningtam lanthengi yawol asi khumang section ba oiresano hairi ngasigi ireibak Manipur si India gi mikha ponba laiba ama oina lairiba phiba masina aikhoi gi miyam kham thengna loilam lainga ki award anai amadi masigi khaidok khaijingi poram policy da khudung thiba kya mayungnari masidagi hendoktuna ireibak Manipur gi puari si malem gi phurup singi liglam satki laimai digi muthanaba honarakli basida aikoi gi miyam mipai ba phauri masi mikha pon hingliba phurup amana thengnaba tuan ba loilam mapugi namthak lisat aduni masi punama si aikoi na thauna leina mayunaba tayamadi aikoi gi miyam amasum yawol gi apun bagi thauna adum khaktana maithiba piba ngamgane khi sai lising kya gi langlaba puariga iroinana iromdom laingaksaduna kanagi sumikha pondana laklaba ireibak sibu kanba haibisi yawol ihau asi khaktana ngamba thui ngasi su aikoi gi miyamda nahonana UNLF na ningsinjari hari maramasna yawol khumang sakshina wa aikoi lepa leitana khongthangsi Leibaki luraba tanpham sida ireibaki angama thaudang lawiriba ireisa khudimaki maphamdasu UNLF na kokno na yawol gi kaikhumnaba pizari haidi Makasa tharak poina kangla pauri ge topa maruiba paukhra miyamna thamjagi wangu gi area da leiba lauk singak na ba sem sakre Manipur haujik thokliba lal sida kumbi kendra gi manung sanba wangu nongda khong hautak wangu saban singba singkhong nak na khundari ba wangu tera khong gram panchayat ki mafam singda lakliba lawrok thada law uba yanaba law ngak na ba red zone area Land Protection Committee tera khong gram panchayat na sem sakre section thorang lokhat paukre ngasi paumi singa wangu sabal da unaba ma da red zone area Land Protection Committee wangu tera khong gram panchayat ki president pasangbam Baleswar Phongdokhibada Gram Panchayat sigi tongan ba khul singda leiba khul ngak pa singna saruk gyaduna CM liba red zone area Land Protection Committee sina lakadoriba lawrok tha sidagi kumbi kendra gi tongan mafam singda leiriba laukon sing hautak nauda khong sangom sumbi sandel na singbada leiriba law pari lisinga mahen bada ngak sienduna law pan ba yanaba hotnaragani tawbu darkar roiba
equipment sing watpana khunja sing na sel khaigana duna awatpa equipment sing laina bo nari maruina Kuki militant sing na sathok chasin tawba khangduna ba committee gi member sing amadi khunja singgi angamba sel khaigana duna drone camera ama laina bo nari masida lakol sing asida lairiba labuk sing nasu law sangam amada lupali sing ani mateng pangbiyo haiki atopa pawamana Myanmar amasung Bangladesh tagi Manipur sangsilakpa Kuki sing na sathang puthang na ningthau oibigi satnabi muthatkadabani MMTU Myanmar amasung Bangladesh tagi mito boina sangsilakpa Kuki jau sing na hauzik Manipur gi singgi lam singda satnariba hereditary gi sathang puthang na ningthau oibigi satnabi sip asi khudaktagi mapung phana muthatkadabani satnabi Manipur gi singgi lamdam singbu Myanmar amasung Bangladesh tagi haijalakpa mitop singgi hithangpam oiduna semgatuna lairi malemgi mafam amatada satnadraba democracy gi mayokta yamna dictatorials oiba nunggi zuki satnabi ama ngasi phaw satnaduna leiba si khwaidi gi lebak thibani haina Maitai Tribe Union gi Secretary Administration Mutum Suramni Mitai na thadorakpa sirol amana haidi Sholosina makha taribadi Kuki jau singi sip ki satnabi asina kanaguma Kuki jau singi ningthau amagi masanupa manga natragana taruk pokpa natragana hena pokpa tarabasu masanupa kudimang sauraklaba yum puraklaba matamda atopa khul amamam semgasaduna ningthau amamam oigadabani haibasini asiguma satnabi asi ngasi phaw satnaduna leiba maramna singgi lamdam apunbada yelhau mi nataba mitop miyan sakayagi khongdapam semgatuna mitop ki isaw ama thowanduna leiri masina mitop singgi leibak sagainizam gi yamlaba lahulup sing semgatuna narco terrorism gi sathiba sakta mamalorokli leba asibu malem gi narco terrorism gi map ta yaholakli asiguma thawong asi India na China thengnabigi geopolitics ta phong sagwatuna rakli sip ki satnabi asi Manipur khundariba naga khanglup singda leiti aduga ariba Kuki ni hariba kom siru koireng anal sothe purum aimol singbu singsu leiti satnabi asi Myanmar English ngamaga samapan gani fugo nipana muthakre Mizoram amasum Assam dana English ngamaga samapan gani fugo mangada muthakre loinana Tripura dana Siptagi Panchayat Raj system onthokre Manipur Hill Area Committee English ngamaga samapan go humpuga tereta sip ki satnabi asi muthanaba warep lawi makha tarakpada sahi asimaki January 10 da Manipur Assembly na mapung phana muthanaba warep lokre loinana India gi president na ek asibu mapung phana muthatle haidun English ngamaga samapan go humpuga tereki June 13 da SNP khreari Makha satharak poina kangla pawgi editorial myamna thamjaramgi su loigadaba numit mari ni dangairi India government amasung Kuki lalauba sing anigi marakta suspension of operation sugi matam February 18 da loigadabani India lengana makhatana sugi matam sangdohangadra natragana handokadra haibadu hauzik phawbi oina kana amatana khangmangamdri Manipur lenga amadi miyam gi maikaidagidi su handokadabani haina India government da demand tawduna taksinba leptri Thasigi kungani pana pangthokadariba Manipur Legislative Assembly mifamda sugi matang puthoktuna makhatana sangdoktana bu warep lawgadabani haiba miyamgi demand asigi matangda house na kari warep lawrakadagi haibadu khangningnangainari sugi matam loigadaba nongma walingaida pangthokadariba assembly session da ruling amasum opposition aniki marakta su handoknaba amatoiba warep lawduna warep adu central government da tharabadi center gi lusingba singna wapamadu khanabaga loinana su handoknaba warep lawrakani haibigi thajabalai Central government na karigumba Manipur Legislative Assembly na lawbu warepta lumna lawdabaga loinana ngammi haibigi thawdaw chatharakpa thoklabadi legislature amadi miyamna kari phirep lawgadagi haibadu mangjongna khanaba sumi Suspension of operation gi ground rule thugaiduna Manipur mase tana bo honariba Kuki lalawba singbu yokhatuna su makhatana sangdona ba warep lawba tarabadi warep adu Manipur thugaina ba warep ni lawgani loinana warep adu Manipur miyam gi mayokta leiba warep ni haina lawroidabagi maram laite Manipur thugaina ba honariba Kuki militant singa su makhatana sangdokpagi mathau tadre haina sagol sunumit tang kungani thuida Imphal East ki sambai miyamna rally sakhi Lamdam asigi lupsing apunba body ama oiriba kokomi amadi tungan ba CSO lupsing na su handokadabani haiba leptana akan demand tawriba si line na lophom thokti
Myanmar-dagi Huralunada ngamkhai lana changlakhiba Sin Kuki Zaugi khulai paiba lahulupsingbu lengana narco terrorist ni haina lauthokhrabasing asiga nongmai sukap kapnadana India lengana English nganiga mangada suspension of operation sign tawnaduna Manipur gi tuan masinggi maphamsingda makhoi gi designated camp hangdoktuna thambagi maram karigino Manipur thugaina bo honariba narco terrorist singadugi designated camp ata state singda thamlamlabadi makhoina Manipur gi apunba saktam thugaina ba war crimes athabagamlamloi makoi sing asina Manipur bu draki mafam onthoknaba singi district singi tuan mafam singa poppy pambi sing paktaknana thabagi thabak sathari poppy thaba madi lokpagi thabakta khunja singbu apikpa kusuman piduna sejinabadagi hendoktuna drug lalonbigi khulai oina sejinari poppy thanba drug sungba madi yonbigi thabakta sejinari ba miyoi singbu drug pijaduna drug ta laisuraba ngakto henduna makoina sejinaba mong sejinari drug ta laisuraba singaduna apapatagi wakal Khantaba ngamdana drug lot singaduna makhoibu hui angawbugum sejinaduna khongu khongba soO sikpata honduna drug ki mayokta leiba miyam gi mathakta landa hanbegi thabak satharakibani Sin Kuki Zau drug narco terrorist singna Kuki gi karisu khangsadaba naharol singbu afaba makhal gi nongmai bom na singba khulai pehenduna Manipur gi manungda makhoi gi tongan lebak semna landa haliba sida Mathauna Fudok ngamliba si drug ki mayaidagini ngamani drug ta laisuraba singna asum aran gi wakhal khantaba ngamdabadagi mihat mipun gi crime sing sathariba singna drug tagi lapthorakpa matamda makhoina thangliba khongthang aran bani khanglakpa matamda makhoi gi khongpham handokpada natana makhoi bu khulai oina sejinarakhiba drug lot singda nongmai sindol onsilaktuna makhoi masel gi oiba hana sunabi asabu wathok mayoknarakigani Lenga amasung Kuki militantsing ani gi marakta suspension of operation SOO gi matam sangdokpa amasung sangdoktaba haibisi lenga ki mafamda lei tentakpa topa pawmna sugunu gi arambai tengol da mating pangkhre Session Forum Peace Committee amasung sakwat khongthang lup singjamai singam kha gi apunba thaumi singna ngasi sugunu gi arambai tengol unit nifuga tereta sana thaknaba polam sing mating pangkhre committee amasung sakwat thaurang lup singjamai anina singkhong singyada palngak liba maitei singda leptana mateng panglakpagi manungsana ngasi gi mating adu pangkhibani handa Kuki militant singna sugunu du numit tarukni sumna afaba makal gi kulai session aduna bom amasung nongmai kapsilakpada madurang ngak liba maitei kul ngak pasingdasu lup ani asigi thaumi singna lanphamda sangsinduna angamba mateng pangkhibani haidi makasa tharakpana panam pausi dige topa paukrana khudai khulenda tharama popi pambi sing yandatkhre Tenopal Police Station ki manungsan ba aduga district headquarter gi nongpok ta kilometer taraga mangarom chatlaga leiba khudai khulen village ki singsang lam ekar mapalom da tharama popi pambi sing asi combined force na yandatkhre Tenopal gi SPS ke zon lamkang na lusingba police personnel singamadi ahum suba Assam Rifles ki kangbu yawba combined force amana ngasi ayuk pung taradagi nungtil pung ama pawba popi pambi singadu yantatkibani makhata na thijin humjin bagi thabak sa thabaga loinana masigi matang na Tenopal police na case ama sulokat khreadi makasa tarak poina topa pawmana Prime Minister Modi Kuki singgi damak Chaona Leplabara singnei imagi maira Thatara sujilaglaba Manipur gi irangi matana nongmata wai amata phongdorakidaba Prime Minister Narendra Modi na tokhaiba administration taliba Kuki MLA Nemsa Kipgen bu thagatpa phongdorakpa si Prime Minister Narendra Modi Kuki singgi damak Chaona Leplabara haina singnaba phawi haina imagi mairana phongdokre ngasi nungthil pung ahum tabada tera amudon akham lekai da leiba lop asigi office ta pawmi sing unaba amada imagi mairagi advisor laurembam sasirani na hai Nongmanini asida thokliba thokwaningdaba thakdoksingi manungda DMU campus ta leiba mahiroi lup amagi office ta bomb pakayanduna mahiroi ama hatpa amadi amana soon kiba thakdo adu thamoi sokna nuaiti thakdo asi akan mamongna condemn tawbaga loinana asiguma thakdo asi makhatana thukan bigano hauji aikoina thengnariba lana si aikoi masil nati mapandagi sangsilakpu Kuki singani haibisi kaupigano haiki magna makhatana hai Tampakta lariba miyambuna phaba punba tawri aduga morera drug phaba sangluba police ki timda Kuki nupi singna talakli makhoi buna phaba punba tawdri haina lengak tupenda phungtokhi amaromda
इमागी मैरान हानदगी तांदुना लाकपा डिमांड सिंह हाइबदि फेब्रुवारी 19 फंबा हौगदोरिबे एसेंबली मिफमदा कुकी सिंह तौनरिबसु मखाताना सांदोक्तनाबा अकनबा वरेप लौदुना सेंटर तक्सिनबा कुकी एमएलए तरागी मथक्ते एक्शन लौखनबा प्रिविलेज एंड इथिक्स कमिटी की रिपोर्ट पुथोक्तुना खनबा हाइब डिमांड सिंह थबक्ता ओंथोकदबने हाइनसु तक्सिनखि अदु हौजिकुइनदि म्याम पाउस मतांग से लुसिनजरगे मसु म्याम पुना नौबा अपडेट ngamiनसि